September ki tang 1949 da ining thau Maharaj Bodha Chandra Singh abu Major Agreement sign tawon ki bagum hanna yana dun leiraba tongan balengat amo sagat bagi adumba yana si amada sign tawon bagi damat MLA sing invite to wirako oiragadi ani suba Major Agreement ama oiragadra haibagi singna jaba Aam Aadmi Party gi Manipur gi maikei da phaujai masima miyam da thamjage hojik wari sanabi ba asida Manipur kaiba natraga kaidaba maitei mutba natraga mutaba haibase ngasi sanagaduriba wari asigi makha poli maramasina tungi mirol gi damak yengbiraga wari sabiba changi haibasi masu Aam Aadmi Party maikei dagi thamjage Narendra Modi Honorable Prime Minister Narendra Modi na lusingba ani suba tamgi laingak ki wasak laukiba numitni haigiba ani suba tamgi laingak ki wasak laugraba matung ikui kuidana June gi tang 15 2022 da Delhi gi Hotel Ashoka da phangkhiba India laingak amasung kuki laloba singi mifamna tonganba laingak pibada yanaba laikre haibase matamdugi media house kaya da koigi paw oina phongnakhiba koi miyamna thengnar wafamni wafam asi aina thamjabana jade media house dudagi court oina koi lokhatjaraga hairibo wafam si thamjabani adugi matung hogiba me gi tang 2023 dagi Manipur da Kanglup ani gi marakta akoigi irang si tholakhibani laksaningiba wafamdi adugumlaba hanana yanaraga leiraba wafam amada hojik shanti puraknaba natraga tangdu leitaba hanjinnanabagi ni haiduna wari sanabiba oibiragadi September ki tang 1949 da Iningthau Maharaj Bodha Chandra Singh abu Major Agreement sign tawon ki bagum hanna yana duna leiraba tongan balengak amo sagat bagi adugumba yana si amada sign tawon bagi damat MLA sing invite to wirakba oiragadi ani suba Major Agreement ama oiragadra haibagi singnajaba Aam Aadmi Party gi Manipur gi maikei da phaujai masima miyam da thamjage hojik wari sanabiriba asida Manipur kaiba natraga kaidaba maitei mutba natraga muttaba haibase ngasi sanagaduriba wari asigi makha poli maramasina tungi mirol gi damak yengbiraga wari sabiba changi haibasi masu Aam Aadmi Party gi maikei dagi thamjage hairiba wari sanaba asina Manipur da tongan ba administrative ahum maitei gi kuki gi amadi naga gi oiba laibak kaidanaba hotnabada laibak kainanaba oina wari sanaba oibiragadi Aam Aadmi Party Manipurna madu kaidongidasu yaba ngamjaroi maram masina asigumlaba wari sanaba asida yaubiriba MLA singna India laingakna oheningba mawongda ohenbadu nattaba aikoigi oiba apunba Manipur amagi wakhalondo thambiba changi maram asina apunba Manipur amagi charter of demand matang charingaisida putu obuna chunggadra haibasima thamjage keidagi thamjaningba wafam khara akoi pukhachage hojik su tongnariba kuki laloba singa Bharat laingak su tongnariba sida ayambana kuki gi laloba singna thamgibasi akoi Bharat tagi tokhai tananabagi damakta lan hokhiba natte akoi nongoi maru ama phawba India gi laingak ta kaptri haiba wafam toina thambiba koi thengnajai karigumba adugumba wafam du laibiragadi karigi damakta kuki laloba singa India gi mathakta lanju hokdaba kuki gi laloba singa karigi damakta su agreement sign tongnaribano haibase
masigi wangsima akoi Bharat Sarkar thamjage loinana madugi wahanthok nungi wahanthok karino haibasi masu Manipur miyam da khangan biu yamna toina pannaba objek akoi gi Kuldeep Saf nasu mamang da Unified Command gi laibiriba respected persons inasu thambi khibada sugu agreement tongariba singi kemta yangsin basatpa matamda khulai amadi lanmina singba leiramdabagi wafum kaya akoi print amadi electronic media da akoi thengna khiba leijare wafum simaksu subject to correction. Former Honorable Governor of Manipur Anusha Wikhe nasu wafum sigi matang da thambirambra haina akoina khanjai